서로 잡아로. 우리 갑니다. 가이만 한다, 가이만 한다. 가이만 한다. Ask Laura. दुकान के लिए शामिल नहीं हो Ini makin tinggi biang apa? Macam dah si matang dah, aku pergi dengan orang tadi makin tinggi. Si pas belum itu ni hari macam. Kasi market health market ki kasi asi koi si lai se fast food ki fast दुकान नहीं मार्क से कुइद्री था अहुम हारे बहुत सोना तो नंग दुकान से पंप था क्या सुरे Agak sudah hello. 이게 सही 아니 이런 게 있어요. ना असी दुकान से ऐसी दुकान चीजें हैं कहाँ से खाता थानी होंगे था नहीं हमारा अदुदी मैम कस्टमर से लाख पर अदुम तो है कस्टमर कस्टमर तो है बा अदुम लाख नहीं खरा धर्जो लेबियो फ्यूचर लाइफ ता ना की बिजनेस सक्सेस होगा हाई ना नसी कथन लाइन भी हम उसको ये भी हम लाइफ थे ना उनका नसी आशीर्वाद भी जारी Mau dah.
ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅ ꯋꯥꯍꯩ ꯑꯃꯇꯪ ꯑꯣꯖꯥ ꯅꯣꯡꯊꯣꯝ ꯀꯣꯃꯣꯟꯅ ꯋꯥꯍꯩ ꯑꯃꯇꯪ ꯍꯥꯏꯕꯤꯌꯨ ꯁꯤ ꯃꯇꯥꯡꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯃꯗꯨꯗꯤ ꯉꯁꯤ ꯏꯃꯥ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤ ꯑꯃꯁꯨꯡ ꯑꯄꯨꯟꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯅꯨꯡꯗ ꯍꯣꯠꯅꯗꯨꯅ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤꯒꯤ ꯀꯣꯝꯄ꯭ꯂꯦꯛꯁ ꯑꯁꯤꯗ ꯗꯨꯀꯥꯟꯅꯆꯤꯡꯕ ꯁꯦꯝꯗꯨꯅ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯂꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯑꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯃꯁꯨꯡ ꯑꯄꯨꯟꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯔꯨꯞ ꯑꯃꯁꯨꯡ ꯏꯃꯥ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤꯕꯨ ꯑꯌꯥꯝꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯁꯤ ꯍꯥꯏꯔꯒ ꯑꯩꯍꯥꯛꯀꯤ ꯋꯥꯐꯝ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯎꯔꯅꯤ Orang